Imis TV meeting dabiri bisingbu ahan bamaktada taram no okche bagalana no maithing kunjisoina kurumjari maraki pau miyam de pizari Manipur ngasi humfutara mangarak suba Republic Day thoronggi full rehearsal pangthokre rehearsal da punna contingent kuntaruk lom saruk yaki Imphal gi ahanba Manipur Rifles dagi hauduna kangna manung far matung ahanba Manipur Rifles da loishinki loinana Republic Day gi thorom oi Degi mapung oiba thoram hayang Imphal gi kangna da pangthokani hairi Kakching Lamdong da laiba Jivan Hospital Complex da laiba Yingkhop Netramani College of Nursing YN College of Nursing Kakching gi ahum suba batch ki BSc Nursing tamliba mahairi singi maira chukhatpa amadi washak loba lamp lighting amasung taking gi thoram pangthokre Dr. Yingkhop Ashok Kumar Managing Director Yingkhop Netramani College of Nursing na athaiba mitung Dr. N Jibanata Medical Superintendent Jivan Hospital Kakching na akhanaba mitung amadi Professor Maibam Kumudini Principal Yingkhop Netramani College of Nursing Kakching na thawamapu oina seu yakiba maya chukhatpa amadi wasak loba thawamaduda college asigi faculty members sing amasung Jivan Hospital Kakching gi doctor amasung nursing su seu yaki Athoiba mitungi warol pireduna Dr. Ashok Kumar hai aikoina aikogi punsida makhal kayagi aikhai thingaiba ayetpa apanma kaya ama thengnarpa yai aikoi ngasi thengnariba khudongchadaba kaya asidagi hena khudongchadaba kaya ama muk thengnarpasu yai adubu aikoina madu khudingmak thengnaduna aida piriba punsigi sintha adumak pangthoklamba aduni mathau taribadi aikoina punsida thengnarakpa khudongchadaba kaya adu kirna chelabadi punsida pirakliba aigi thaudang adu khak pangthokpa ngamai haina phongdokhi we should always try to inculcate all the good habits adubu aikoina sumyang bada relationship da aikoina relationship si akoi ai parents yong na haidage angang sing sida la aga ayam matam da homesick oiba emotional orakpa then class si ma phana yong nga maktaba mana tawge tawjubina ta because akoi si sometimes life si has become very fast life si kyamu fast orgeda akoi si teenager have si skip tawre childhood ta ke akoi si adulthood sab skip tawre adolescent Capacity Building of Women Managers in Higher Education Training of Trainers TOT Ani Suba Phase ki oina numitai nichup na chathagadaba National Workshop ki thoram amangasi Director of University and Higher Education ki miyeng makhada Council for Educational Administration and Management CEAM amadi Government Hindi Teachers Training College Imphal ga punna khusam naraga senduna Government Hindi Teachers Training College hoda pangthokre workshop aduda University and Higher Education ki Additional Director TH Shantikumar Singh NG College Imphal ki Principal Ashok Roy Chaudhary amadi Government Hindi Teachers Training College ki Principal Professor Asa Thokchomna mathangsina Chief Guest President amadi Guest of Honor oina saruk yaki Thawamaduga Mailena University and Higher Education ki Additional Director TH Shantikumar hai numitai ni chupna chathagadaba workshop program asigi maru oiba pandamdi nupisingna higher education sector da kari thabak tawgadage amadi kari ro loduna Laibak asida nupisingna lawgadaba thaudangsing khananenagani workshop asida khananenaba atop aphamsingdagi lakpa expert kaya amasu yauri expert sing asina numit tare ni asida ayuk amadi nungthilgi session khaidukna kupna khananenagani hainisu phongdoki isukna kuna sinjabani asbisida mapandagi resource person se amasung manipur gi oiba local resource person mayam yauri Military supaya punya technical session khambaga ay sung tunda to atawa na khaido ga hariba kan sathaga dogoni sigi kan siwa yawi ba mayam sina sidagi kan kana ba phangani to na military se lokma ta ko mutigi empowerment ni maramda amasu women managers in higher education have sigi to kiski maramda to kuta no desne gani have sigi asa thank you
59 Kharang Koireng Dak number 40 gi manungda leiba Sanabung Pukri amadi Kaithel asibu mangkhanduna Old Depot ama lengak amadi mai leinabasingna sagalaknaba thawang tawliba asi yabang ngamloi haina Social Development Association Kangchup ki Secretary General Angom Dizendrona Fongdorakli wafam asing asi Manipur Press Club da pangthokiba pawmisinga unaba amada Dizendrona wafam asi Fongdoloduna mahakna makha taraduna hai me homdagi thoklakliba irang asina Kangchup ta leiba maite sing ingna leiba fongdringai cherak asida Manipur Gazette notification gi matung ina Bharat Petroleum gi Oil Depot ama sanana ba honor gi ba si hairang lingai yurang bagi thawong ama oire kumja lising ani kunithoi gi October 16 ta thokiba Gazette notification da dak number 38 dagi ekar ama dasmi kuntra taruk amadi dak number 40 dagi ekar ani dasmi kun gi manungda ekar ama dasmi kun mari laushinuna POL Oil Depot ama sanaba khangan khiba aduda pauche kayada chahi adumaki November 13 da sadana ba haje khiba lekre hojik amuk nafuda sajinna ba honarakpagi mawong ama laklibasi khunja singna yaba ngamloi mi yamna tadaba Kangchup khunda irang asina maram oiraga yum kunmari mai thakrabani hojik yum yankhai mukhak taba mpham asida Oil Depot kamdauna Sajingadoribano lonina khunja singnaso yumlakta Oil Depot thamba pamdi haiki lonina SDA Kangchup Jingkhong Fayeng Kharang Singlup amadi Kangchup Women Association mera paibina mafam aduda Oil Depot sabiga nuhaina mai leinabasingi pung chingsilakli Nangre ado kuna hajani de heranglingai da yurang salapa haitare namfuda enogi Bharat Petroleum ki kenogi hosiki depot che sana batori base apiki kunja singna ya basungam ngamoi kenogi masimdi kenogi apuna susa sahaloi haba potune kana thamjani bo wafamje ado moina kenogi 1.24 acre ne moina loksana bo honari ise hariba kenogi ekarsing asi dak 38 ta 40 da leiba khudima apena nasi pauta apena sabasung ngamoi apoi pamte kenogi thauga apoi miga leina bodo nakna lemina bodo koi singa yaningde haba keno World All Sport Games Federation gi meeting makhada India na yungbu oina chatliba January tha asigi tang kunma thoidagi kulhumdoi fawba Guwahati Katang University Indoor Stadium da pangthokpa 4th International Games 2024 da India gi mahut sinduna saru yaruba Master Athlete Games ki event da badminton machanada Pravin Maisnamna double amadi single match da Sri Lanka amadi Nepal maithiba pidna gold medal ani aduga taekwondo Pumase fight mashanada long jump mangasana mitaina Sri Lanka gi Prakash Benitpo maithiba pidna gold medal ani amadi T Sunil maitaina gold ama Bangladesh ki Shahubu maithiba pidna yamna chawna India team na mai papangamkhre hariba games asida indoor and outdoor games masana aduda Indiana gold kunmanga silver kuntra amadi bronze manga fangduna team winner taki Sri Lanka na gold tara manga silver kun amadi bronze taret medal sing fangduna runners up team taki Nepal na gold tara silver kun bronze taret medal sing fangduna ahum suba team Bhutan na gold nipan silver tara taret bronze tara medal sing fangduna marisuba team Maldives na gold taruk silver kun bronze nipan medal sing fangduna mga suba team taki hariba games aduda South Asian Federation of All Sport ki General Secretary cum Technical Director GM Jit Khumanjana head jury oina saruk yaki Sahita Rom Private School da Oja Oiramlaba Laisram Nilakantana San Loibagi Sinfamda Mai Onchinduna Tha Amada Lupa Lak Amaga Makhairom gi income Lak Pangambaga Lunina Miyoi Kayadasu Thabak Piba Ngamle Nambol Kendragi Manung Channa Leiba Naurem Maning Lekai Ward number 13 dagi Laisram Nilakantaga Image TV News ko unaduna karamba wakhalondagi San Loibagi Sinfamda Mai Onchilakibano Hangbada Mahakna Hai Mahak Private School da Sahita Rom Oja Oirami Mahakna Sinfam asida changlakpagi maramdi mahakna mi kayabu thabak piba pamlakpa amadi Manipurda dairy gi achauba factory lehanba pamlakpadagi san loibagi sinfamda mai onchin khibani mahak lising ani kunithoi gi July kulhumnoi dagi san amadagi san loiba hawakibani haujiti sanbik mari
Sana ohum hatam ani punna san mapan chure Manipurdagi sangom ki pothok mapalamda thaba pami haina su fongdoraki nongmada sangom kayam puthokpage hangbada mahak nahai sanbi mari sangom sumi sanbi marina nongmada sangom litar humfudagi humfumanga fawa pi nongmada lupa lising ohum dagina lising ohum changwa fawa income lai mahaki makhada Farmer tare lei makhogi sangomsu mahakna lawi makhoidagi loba sangomdagi lakpa paisaduga punna nongmada lupa lising mari changwa dagi lising mga phawba fangba ngami aduna charakna tha amada lupa lak amaga makhaidi lakpa ngami aduda lupa lising yangkhaidi san machinjak pijabagi amadi labor singi paisa pibagi khaidok lupa lak amadi lemba ngami haiki Mamang chahigi me hundagi hawrakiba irang asina tha ama anidi income da akaiba yamna piki sangom di shumi yonpham leitabagi awaba yamna mayoknaki sangom lawba lakpa darigi mi su lakhidre adudagi yondabadi yadabanina mahakna sangom sing adu khul leikagi yumda changduna yolaki irang kitang komlakpadagi mahakna ifal da chatuna samu makhongda famduna sangom tharaga yonki adudasu yonba silaktabadagi mahakna ifal gi mafam manga da sangom supply toba chalaki supply tobada lemakpa sangom sing aduna sangom sanaso saduna yolaki hainasu mahakna thengnarpa awa nungai kayasu image tv da paudam laki Santhidi kamaina thambagi hangbada santhidi fadana kokhatlaga thami aduga makhoigi hingol koibada sizinai aduga mari mata imung manungi minasu lawba laknai aduga santhigi mahiduna pukri da thadaraga nga da bijai haikibaga loinana sajik phanaba mioi ahum sajik hondo honjingi mi ama san loiba mioi tareka punna mioi tara humdoromdi thabak piri hairi mahakna makhata na fongdorokpada haujiti naha kharasu san loigi haina lakle mioi amada san pikre mioi ani dasu san pinaba hotnari isagi apamba lambida mai onchinduna san loibak khangde ok loiba khangde yen loiba khangde paisa tanba yai chanaba thabak amada mai onchinduna matam frida makhan biganu isagi chanaba sinphamda mai onchinbiu mai pakpa soidna oigani haina su fongdoraki panba yabadi laisam nilakanta nambol naure maning leikai dagini mahak chahi 38 sure mahigi thakna BSc chemistry honors ni mahaki macha ani leire Adi aingod ko da daigi lo lam basing su lo la ke da iran jena mo jong ban le ta bani sangom ni yum dari ta le ra ayuk ta ni nung daw mo ta ja wa khan nam ka nung khal e wa sum ai moi ngai le di daigi mi sing ngai le ga din ai ngamara ai na supply to ra ai na market se pai ra ge ai thanda supply to ra ge khala ko da ge adu him num dang da ge ai sana sa ba panir sa ba tam gre yum da han ba hita na yam nak mange sangom num tu madi mange next agi sangom je mange ha ai lunch na mangal lew ko azai ai je infal da ai uk ka ba ka chen ka na ba ho ken ge sum ma tum da di ai je infal ka ri yeng na ai won ta da ai ji mo ga chi ga pun no ai hing da ho ga la ga infal ka samu mo kong je pham me ai ji yam na ikai na ko thong du da pham ga ai sangom da tha ra yon ma ni azami amani nang sibine lagi ai yonda yamna matam su mangba idagi yamna to khaina da ma polak pa dagi ai je no aina supply win tor ri to thari ki mafam mari da supply to dagi ai si ko ni lakhi muthongi be irang asida achoba jekeng phangliba hotnabadi yamna kanjaba mioi singi manungda lasan nilakanta su ama oiri lasan mahak asi san ama dagi loiba hojaraktuna hojiti san mapan suduna sangom phajana puthokuna mahaki imung manungi leitalai angang sing lai tamanbagi imung manungi leitalai da achowa mateng panggi aduga loinana mahakna labor taragi mathakta hojik thabak piri ilakantana achowa dairy farm ama linkhatpagi pandamsu leiri asigum state asida leiba thabak phangjiba nahakyana ilakantagi matau tamba mathau tari Image TV damak pagdam jari bi hidom ronibla chanu naurem Nasigdi malaki pau pijaba matang asida losinjare miding tabir bisingbu amuka hana kurumjari
꯫